2024 da Kuki terrorist na Technopol district ki Leithau khulda Maitai macha 13 hatpada kogi yaukiba Mashnam sana jawba chai kuni thoigi mayam basu thori yanduna siram le haidana eki phone hoja yam nungai tabu thabdu ne haiba tare hokiba chai ani halaklaba irang asida tongan relief camp da leiriba miyam sing asina akoi shubam nongpham leirakta wakhal gi leina lakpadagi miyoi kaya akoi thori yanduna suicide tawjukiba kaya ama yaukre makata na hokiba numit kunthra gi ninthoni sida miyoi ani amakasu thori yanduna sijakre hari akogi Kuki singna makogi lambi hana makogi tongan ba lambi leirina amukshu lambi shemlakibani aduga mafam maduda leitan pupi ngana leiriba security force inasu thinkiba leite haidana penda wafamsing fondorally maduda khoshaunaraba miyamna tholakanda irang tholakpa aduga security force ka mungnabagi yamna chawraba akogi pausing ni oja masida lakchaning basi oja kamaining bai tang chen khoi si swai to Kuki ngi ma ke dagi mo tong to bujina dum free da habing dagi kai khana horini khana na bujina ba kan honor ise da tangai padana khana da ya to na khana raga wathok to muk sok na bum honori ne ina da khana gai deni do ise ada pia ga sidi question ga sidi tasingmadi Delhi na luto bunina yamna ahongba ma lakna bugi khonani nagi magi orepiya na thasabdu miyam da leidana ko inoida direct Delhi na luto ko matam se irang level le pak sumudadi darkar jam oibne ba ado khoi irang loshindagi wasi leite highway ka su sat pakot pagi potu ka su tawdri ado ngang badadi yang ngang ba ada IDP se mayunda halan bagi foto December boki manunda habdu ini ro khangri ko yo ji bawda positive oiba kana sample litri ba mogi creator road me bama miyam una tawya foto me tawdri adagi lotok thoga yum kai kaim tawda security point of view da relief camp dale mi simbo da nen mazu yam daka wedna moi ji ko sulade mai mo kai kaim tok da ba irang duna farak tale na ki dna sel ko kamu sindi loi le hanya ba mi am lu lai gi bada phanam na handane ba ado IDP report da ju tawge na ha report to kya tawde